Manipur Top Channel dagi video amta update tawjage ngasi nungthin phongbase phongda January gi tang 10 da sahi 13 khakta ngai di nupi masa amada molest tawrubugi damakta SP ama transfer tawkhre Kabi Anglong District ki SP oiriba upadya hairiba Inglisingani ga 12 BS ki IPS officer asina sahi 13 khakta ngai di nupi masa ama molest tawrubugi damakta Assam ki Director General of Police na makha tab inquiry ama sathanabagi damakta transfer tawduna Assam Police Headquarter da thamkhre Gaurav Upadhyay hairiba IPS officer asina December 18 gi numidangda mahaki official residence ta dinner ama pangtokhi dinner aduda sahi 13 khakta ngai ribi nupi masa ama su saruk yakhe bye bye ga loinana pangtokpa dinner gi thorom aduda nupi masa adugi imung manunga loinana Guwahati dagi Karbi Anglong da koiba lakpadagi SP asiga khangnabadagi dinner adu saruk yakhibane numidang aduda SP asina nupi masa aduda molest tawbagi thabak satakhi thawdo asigi matangda minor oiribi nupi masa asina thokiba thawdoksing adu mahaki mama mapada sengna tamthokhi masigi matungda nupi masa adugi mama mapana Guwahati gi human right activist oiriba miyoi amada wakalakpadagi watho asi sakthorakpadagi ahan boina Karbi Anglong gi SP Gaurav Upadhyay asi Assam gi police headquarter da transfer tawkhibane case asi January mari da all women police station Guwahati Pan Bazar da laibada case ama register tawduna under section 10 of protection of children from sexual offense POCSO Act 2012 by case number 5 2020 of aggravated sexual assault against an minor gi makhada case ama su lokhale haina pau sun makhata na phungdorakli thank you